Loyalam E-PAO tabiriba khudimakpu Hitram Susmitana namidangi pau pizari ahanbida maruoiba headline. Maharaj Gambir Singhgi Chamaga Maudrama Suba Dad Anniversary ki Thauram Panthokhre. Combined Teamna Khutsu Khutlai kaya Fagatk amadi Poppy Pambi kaya su Yanthatuna Manghankre. Chahi Tare Khuntakpan Nising Numit Thauram Panthokhre. Pau Sandona Pijari. Maharaj Gambir Singhgi Chamaga Maudrama Suba Dad Anniversary ki Thauram Panthokhre. Maharaj Gambir Singhgi Chamaga Maudrama Suba Dad Anniversary ki Thauram State Archaeology Department of Art and Culture Government of Manipur na sinduna Langthabalda laiba Maharaj ki samadhi da pangthokre. Chief Minister N. Viren Singh, Power, Forest, Environment and Climate Minister T.H. Bishojit Singhna Amadi, Langthabal AC ki MLA Karam Shyam, Chief Guest President Amadi, Guest of Honor Oina Saru Yakiba Thauram Aduda, Rajya Sabha ki MP Maharaj Laisembasana Jauba Amadi, Atay Minister Singh Amasung, Civil Amadi Police Department ki Makok Thongba Officer Kayasu Saru Yaduna, Manipur Rifles ki Contingent na Gun Salute Pibugalunena, Maharaj Gambir Singhgi Mitam Amadi, Mairingo Narasing Amasung, Sana Hera Chandragi Mitamda Hekalakat Tamduna Ikai Khunaba Utki. Masigi Matung Tarakpada Tarpan Sukatki. Hairiba Thauram Aduza Lupa Kro Nifu Changna International gi Thakta Ningthina Computerized Taugadaba Maharaj Gambir Singh Museum Sanabagi Foundation Stone Chief Minister N. Virena Maikhum Hanki. Thauram Aduda Chief Minister Virena Phongdokhibada Adungai Chahi Tare Khuntak Ngaida Mangluragadaba Manipurbu Amuk Hana Khudum Chanduna Amadi Treaty of Yandabu Sahi Taunaduna Iramdam Manipur Maning Tamba Lebak Amani Taki. Asigumba Athobasing Asibu Ngasi Amadi Tungda Lakadaba Mirolna Matam Chupada Ningsingduna Lainaba Amadi Makoi Singhgi Maramda Ningtina Kanganabagi Pandam Amagalunana Anauba Technology Sing Sizinaduna Ningtina Computerized Tauraba Ningthar Roll Singhgi History Pumba Panghanduna Manipurgi Praza Kaknatana Miramgi Lamkoiba Singnasu Kangbada Lainaba Mong the same Lagani Haki. Masida Natana Hauzik Lariba Central Library Asigi Hauzik Lariba Pibam Amasi Ningtina Yangsilaba Matung National Gitakta Anobo Makalgi Kudong Chabakaya Ama Yauna Handaki Lakadariba Sena Chahi Asi Nangnaba Sengalagani Haina Sufongdoki. Loinana Manipur Asi Chahi Amagi Manungda Thabum Tare Nong Taba Lam Oibana Lambi Thongi Sotaba Lariba Sing Asi Koknaba Chahi Maudra Chakadaba Concrete Rod Lupa Kro Listing Ahum Shupna Chahum Changna Semganaba Singsansu Kaithoduna Leire Atubada Sengat Pahoragani Haiki. Hairiba Lambi Asi Semgalakpa Matamda Drainage System Ningtina Haptuna Amadi Mathau Taba Pipeline Sing Ningtina Pumduna Semlagani. Masida Kanagumba Singhgi Yum Inkol Sokpa Yaurapa Matamda Cooperate Tobiu Amadi Pataleba Lam Singhgi Oinadi Pipam Topa Compensation Pigani Haiba Wapam Sing Sufongdoki. Combined Teamna Khutsu Khutlai kaya Fagatk amadi Poppy Pambi kaya su Yanthatuna Manghankre. Kuntra Humdoi Suba AR Kakching Police amadi Hyanglam Police ke Combined Team amana Thiba Humagi Tabak Chathabada Lotuna Thamlamba Khutsu Khutlai kaya Fagat Pangamkre. Fagat Pangamkraba Khutsu Khutlai Sing Adudi SLR ama SDVL ama Countrymet 9mm gi pistol ama amadi hand grenade ahum yauna potlam kaya yauri. Fagalaba Khutsu Khutlai Singh Asigi Makhataba Aingi Oiba Tabak Laukhanaba Hyanglam Police Station da Sinakre Hari. Nakal Amaromda Chuchampur District ki Haupi Mole Hill Range da Lam Ekar Marigi Pak Chawba Maphamda Tharamba Poppy Pambi Singh Chuchampur Police NAB Amadi Forest Amadi Contractorate Suba AR gi Apunba Khutpu Amana Yanthatuna Manghanta Ankre Hari. Yanthatuna Thamlamba Mapuntara Amasu Fagat Pangamki. Yanthatuna Thamlamliba Mapuntara Adudagi Lokpada Chaurakna Kiazi Tarani Toygumba Pangani Hari. Chahi Taret Kuntapa Ningsing Numit Thauram Panthokhre. Mapalgi Yeknaba Kayana Pir Leba Safu Asi Ekhoi Amata Oina Punsinduna Thengna Minasi Haina Manipuri Culture and Sport Development Society Assam Hozagi President Khoirom Nobadip na Phongdokhre. Wafam Asi Hozagi Manipuri Sahitya Parisat ki Sanglenda Pangthokpa Chahi Taret Khuntakpa Ningsing Numit Reconsolidation Day gi Thoramda Phongdokhibani.
Manipuri Culture and Sport Development Society Assam Hozai Amadi UNESCO Manipur Anina Manipur Lengaki Art and Culture Loisangi Mediang Makada Pangtokpa Thoram Aduda Mahakna Makadana Taraduna Assamgi Tongan Tongan Mamapam da Kundariba Maitei Sing Isagi Nat Culture Identity Ngaktuna Ngasi Pawalari Aikoina ngasi pangthokliba thoram asina maitei aikoi amata oina punsinba machoi tabagi wakhalon thadoktuna punna hingminanaba amadi chawkhatminanaba pauzal ama pibani chungsinaba amadi apunbagi pangal ama sengatminasi matam amada thokiba khuntakwa adu matungda amuk hana thokhalloshi haiki Lamphel Sana Kaitel Development Authority ne konba mafam singda MLA Ragomani changba thingkhrai Uripok Assembly Constituency ki MLA Oiriba Ragumanibu Lamphel Sana Kaitel Development Authority LSKDA na konba mafam singda changlakpada athingma thamkhrai Loina social boycott tawre haina lauthokrai Wafam asing ngarang Manipur Press Club ki Thangjing Hall pangthopa paugi mafam amada Lamphel Sana Kaitel Development Authority ki General Secretary Hizam Nawakantana permission da phongdokhibani Mahakna makatana hai mamang chahi lising ani kunmari gi November 13 ta lamdam asida thokliba irang asiga mari lenana tongan mamapam singda miyam gi mopna MLA Singhgi yumda changduna amang ata thokhanbagi thodok kaya thokhi Thodok sing adugi manung sana Uripok SC gi MLA Ragumani gi yumda miyam gi mopna maram oiduna thugai kokhaibagi thodok khara thokhi Thodok aduga mari lenana LSKDA Club ki Vice President David Kuman Chagi mathakta Uripok SC gi MLA na Imphal West District ta complete tawduna case pansinduna somon torokliba asi laibak thibani Mahakna makatana hai hiram asigi matangda leriba club Mairapaibi Singlup ki member Singapuna khanaduna case asi handokpinaba MLA masada aiba cherol pisingkibalai Gerald aduda case asi January 3 phawagi manungda handokpinaba taksinbaga lonana karigumba case handoktrabadi thangnaba numit January 9 dagi MLA social boycott tawba haina yanaki lonana miyamna lokhiba warep adugi matung ina MLA Ragumani Lamphel Sana Kaitel Development Authority LSKDS Club na konwa laikai gi mafam singda changlakpada athingma thamlei social boycott tawre haina phongdokhi Asa Darshan ki Maikadigi Ningtam Thana Lapada Relief Camp Taleriba Inmet Singda Sale Amadi Blanket ki Mating Pangkhrai Haukiba Kumja Lising Ani Kolhomdoi Me Ahumdagi Hauraga Manipur gi Irang Asina Maram Oiraga Masagi Mayumda Leibangamdana Chelak Pasing Amadi Masagi Mayum Makai Tumna Mai Chakraba Imung Singna Lanjena Raktuna Changza From Lauduna Relief Camp Singda Saidang Bam Lauraga Lariba Singi Damakta Asa Darshan Tamulpur BTR Assam gi Makhada Lakpa Double Blanket Chahom gi Mathakta Ngasi UFO Central Headquarter gi Volunteer Singna Imphal West Amadi East ki tongan mafamda leriba Relief Camp Singhgi Imet Singda Punna Double Blanket Chahom rom yenthokhrei Yenthopagi thoram asiga mari lenana Asa Darshan Assam gi Khuthang Makhada Depression gi anabana maram oiduna awaba mayok naduna leriba Mayang Imphal Prabhavati College Relief ta Saidang From Lauduna leriba Awang Sekmaidigi Ningthauzam Usharani gi Hidak Langthak leibada mateng oinaba haiduna sale oina lupa lising taruk khusinaki amasung Sawam Bungda Laiba Viramaga College ta hangliba Relief Camp asigi inme singda Senthok lambi leinaba haiduna Fisakol ama leinaba haiduna sale oina lupa lising taramanga Viramangal Relief Camp ki convener Wayan Bam Virenda khusinaki Maruaiba double blanket yentokhiba Mafam Singdi Mayang Imphal Prabhavati College Samurao High School Lamboi Khonang Khongda Manipur Trade and Explorer Center Amadi Sawam Mungda Laiba Birambangal College na chingba Mafam Singda Hangliba Relief Camp asida leriba inmet singda khusinaki Lonana yentopagi thoram asiga mari lenana Relief Camp amagi committee member amana phongdokhibada aikhoigi lanjenaraktuna Relief Camp singda saidangduna wana leliba ahal laman ima ibel ichin inaw amadi icha isu singi damak Asa Darshan gi Maikadigi Ningtham Thana lakpa asida blanket kaya pibiraktuna UFO gi volunteer singna hariba double blanket sing asibu yenthokpiba asi asuki matik thamoi sengna harawa po I haike Khulngakpa hatpa amadi khulngakpa taruk phajinduna thambagi mayokta pukhauda wakat khongjang changsingkhre
ngasi Imphal East ki Pukhau Naharup Makhalaikai, Pukhau Naharup Awang Laikai, Amasung, Pukhau Terapur gi Apunba Mairapaibi Ima Singna Sinduna, Pukhau Naharup Awang Laikai gi Community Hall Haukiba Chahigi, December Tara Marida Thawal District ki Manung Chanalaiba, Salungpam School Mayada Police Commando na Nomai Kapada Khulngapa Amasikiba Amadi, Taruk Fazinduna ngasi fawa Thadok Leriba Thawong Asibu Yaningdaba Fongdoktuna, sit in protest Thagre. Miyamda Maitai Tribe Union na Yafa Pauzal Pirakli. Constitution of India ki manung da chana riba kanaguma laibak asigi community amana Constitution ki schedule gi list ta yawba tribe amani haibasigi character manga gi manung da Maitai Phurup ta natana lamdam sida khunda minari liba yalhau phurup kaya su saruk yaduna lakliba imoinu ngahong chahong bigi thoram yumthong khudingi pangthok kadawriba lakliba tang 18 January lising ani kun manga gi wakching gi tarani 20 panba numit asida mipung khudimakta Mitai Tribe Union na for Pausal Pizari Haina, Union Asigi Secretary Mutum Churamani Maitena Topat Cherola Mana Fondorakli. Cherola Duna Makata Duna Hai, Aikogi Lengak Amadi, Jatnabi Kayagi, a home with Lerabasu, Pari Puri de Kitchanarapa, Aikogi, Punchirol Gatado Naba Yadraba, Jatnaba Singh Asibu, Ngaktuna Tamliba, Aikoi Maitena, Ngasi Pawa, Injada, Tin Kibadagi, Pangpam Tokpa, Sadrol Tribe List the Yawa Pangdanalakli. Chahi kayagi mamangdagi tunglam chatpu uba ahal laman singna Maitai Akhoisu lamdam asida haumin kaminarakpa phuruk kun mangana ST gi status ta leibugum leifam thoi haiduna mipum tingna khanghan birambatana tana miyamgi oiba lup lingkhat pituna isu asigi dama kathok pirambagi mahaina ngasidi Manipurda leriba miyamna chada maudrana ST status ta leifam thoi habasi yanaraba wafamni haina wafam su thamki Aroibada Maruiba Pao Amuka Handa Pizari. Maharaj Gambir Singhgi Chamaga Maudrama Suba that anniversary ki Thoram Panthokhre. Combined Teamna Khutsu Khutlai Kaya Fagatk Amadi Popi Pambi Kaya Su Yantatuna Manghan Kre. Chahi Tare Kuntak Panding Sing Thoram Panthokhre. Matang asida loyalam E-PAO na numitangi pau pibil lezari tabiri ba khudimako amuka hana kurumjari.